Ngasigi nungairaba pungawari asigi mamingna Nurakong lamdamgi paukong wari asibu ibirakpina Juju. Nurakong kauba lamdamni umang marakta layba lamdam amakakni maikay marimak umang na pumkoy-koy sinba lamdamni kundaminariba layminariba kunja kuding pukjal koyjal tinana laytalayra awa ana tathok tasin tawnaduna yamna nungsinana layminay Sauraba imung amada layminaba miyoy singumna kunja singduso yamna naknana layminarami. Hairiba nurakong kauba lamdam adugi chidayda hanubi amakak layrami. Mamingna sanahanbi haina kaurami. Sanahanbigini haibada kanasu laytre magi angang oiriba masunupa adunatana. Magi machaga mamawgadi masunupa aduna piktru piklingay nongma ching amada sing chanba chatpada sahing chaba nongsa amagi makutta taduna thawai thaki adubu khara amana dihai hanubi sanahanbigi machaga mamawgado singda sing chanba chatpada yamna thengna halaki makoi ani na halakpada nurakong lamdam adugi sukla mamlaba lambel amada phattaba lai uknabadagi laikidabani haina adubu kananasu asengba khangbadi ngamdri Mama mapa animak laikidraba matamadudagi hauna masunupa yohen adubu sanahanbina nakyokna kontawduna piklaba khangpoksang aduda laiminaki numidang khudingi tumlamday matamda mabuk sanahanbina masunupa yohenda wari libirami ngasisu chak toklaba matung masumaben phamung aduda hipna sanahanbina asumna hairami aboki yohen Aikoigi sagai ase thaina matam amadadi yamna kukan pangalaba sagai ama oirami hai adubu laibak thiba thodok kharana sagai ase haujikti mayamna masing thabidaba sagai ama oirido atai na atai oikhrabasu nangdi mayamna masak khangba matik chaba mioi ama oidaba yadabani isugi haktaktane sagai ase mayamna ikai khumnaba sagai ama oihendaba yadabani ko Yohena Hoi abo aisu ngamnaba hotnage ado abo taibang miyoyba aikoise hayeng sikhraga aikoigi thawaise kadaida chatkine Sanahanbina taibang miyoyba aikoise hayeng siraba matung aikoigi thawaidine lairamlen hairiba mafam aduda chatkigadawribani mafam adudine asiba thawai kayagi leifamni ado abo kaigumba asiba thawai aduna Lairamlen da laitradi kaidogdoino moidi kadai da lairamdoino Sanahanbina Lairamlen yoba ngamdaba thawai singdudi aikoina haujik lainariba miramlen asida koichat chatlaga legadawribani nungdang athengbada sathok chasin taw miyoi khudingda thawai singdunane aki akhang pigadawribani makoi singdudi phatraba thawai ngaktanida adunane phattaba thawai singduna Isuda aki akhang piraktanaba yumda nganna hanjilakadaba mapanda kuina laiba yade ko nangi ima pabungdine abukna haiba wada mawa lawdabagi dasa takhiba duni nangdine abukna haiba inba maramokpa angang oyuko abukna sune nangbu sanaba halakpa nungtigi ngairamdoini asumna mabuk hanubi aduna nungtigi wari kaya ama masunupada libirami Mabuk na haibagi matung ina yuhensu magi mamanaba singa sanarurabasu mayumda nganna halaklami mabuki wari aduna maram oiraga ma numidangda mapal thokpa lapna chathokpa yamna kirami mana sanaba halakpa khuding magi mabuk hanubi aduna makhoigi piklaba khangpoksang aduda mabu ngairaga leiramba adu ubada yuhen yamna harauzarami Yohena nongmadi mabuk sanahanbida asumna hairami Abo aise butkumba phattaba thawai gumbase yamna kiye ado abukna haiba inbagi aise nungdang mapal thoktre thokpadarasu abuk yawragadang thoi aidi abukna haiba inbagi but amadi phatraba thawai singna karimata torokloi ko Sanahanbina abukna haiba asuk inkraba isudabu kanana kari tawba ngamgadoinone abuk leirisidi isuda henjilakpa mi makhaido abokna loina phugadawribani Yohena abok nungsibiya abok leiringkai aidi akiba mata laite Asumna Yohendo mabuk hanubi adugi mapal tangduna
umang adugi piklaba khangpoksang aduda lairami. Matam khara haujinkre, ikhang khangauda Nurakong kauba lamdam adugi akoibada lairiba umangsingdo masa matomta kangsinduna uwa sing loina sikirami. Asumna sahi khara kanaraga hek umangi uwa kangsinbasi taurami. Laina layong khangdaba laichat amana sokhanbagi matawgum. Asumna Nurakong kauba lamdam ado uwa sing kangkhibadagi leikang lagumna yamna sarami. Matam aduda apawba maiba amakhak Nurakong lamdam aduda laki. Maiba adugi maming Thokjaw haina kaurami. Thokjaw hairiba miyoi ase Nurakong lamdam aduga thangnana laiba lamdam amadagi lakpani. Atop-atopa mafamsingda jatuna laigi thabak tauba misakni. Mana atopa mafam amada laigi thauram ama yaururaba matung Nurakong lamdam adu phauduna lakpani. Mafam aduda oiramliba phibam adu ubada Thokjaw yamna nungairamdi amadi kari karam tauraga uwasingdo hingathangani haina wakhal taurami. Nongmagi numit amadi Thokjawna leikang laolaba umang adugi manungda asum chatuna karamba mafamda lai khurumsige haina thiraklami. Mana sumlakpada angang oiriba Yuhenna makhoigi piklaba khangpoksang adugi churita pham aduda ungduna phamlaga lairiba du uri. Angang adugi matau aduda Thokjawdo Yuhengi manakta changsilaktuna asumna hanglami. Ibunga, karigino nangna aduk thawai wana phamlibadi kari tawba yaurabage? Yuhenna, adubura aigi abong nungsibido naraga laiba kuire. Madi chaksu chade, isingsu thaktiye. Aina ising soke chatpada pukrida ising amata yauramde. Loina pungkang kanglaga lairami. Thokjawna, nangi abukti kadayda lairiba? Ay amukta yenge. Yuhenna, imungda hipiye yengos lao. Asumna Yuhenna tauraga Thokjaw makhoi ani khangpoksang adugi manungda changkhirami. Yumyai aduda sanahanbido phamung amada hiplaga lairami. Phibam yamna kaire sanahanbi unsa adusu aduki matik khujile mamit mana ingau ngokthokle. Sada thaktabana maram oiraga masa pumba sarugi saru ngakta ngaire. Matunggi saruk ama phawba yaudri. Thokjawna changsinduna sanahanbida asumna hairami. Imaga isu nupaga gi phibamse ai yengba ngamdre. Yaragadi imaga isu nupaga aigida puna chatlase. Aigi yumda matam khara lairusi. Nasa aina imagi seba phangjage. Hayeng kona Nurakong lamdam asigi umang asina hanagi phibamda hanjalaklabakan lainatina loina kokhrabakanda aina imaga isu nupaga amuk hana mafam asida thinjarake. Sanahanbina ison chona khomi. Aidi ahal oire. Mafam ase thadoktuna chatpa ngamlaroi. Satpasu pamdre. Sirabasu aigi haurakpham oiriba lamdam asida adumak sirage. Ibungona aigi isunupa asigidamakta wabiba adugidine hainingai leitana thagatpa phongdokjari. Thokjawna, adumna haibigano ima. Hauzik uwasingda sandokliba laina laichat ase loidri phawba aigi yumda lairurasi. Nacha aingonda karimata chingnabigano. Aibu hek pokpiba imamakni khanna nacha aina seba tawjagani. Sanahanbina, ibunga aibu warugano. Aigi isu nupa Yuhenbu pubikro. Aidine mafam asida adumak laihaurage. Thokjawna, phare imana aduk yawna phirep lepkhrabadi ai isu nupa ase puduna chatlagi. Sanahanbina, isu nupa ase matik magul laiba chang thokpa misak ama oinanaba ibungona sembirauko. Maraibak thiraba isuni nungaiba masak khanglaktrabani. Ibungogi manakta thamduna isu nupa asibu sangsargi nungaiba mahaudo phanghaluko. Thokjawna, imagi athang nacha aina kokthakta hapjari laibak makha tahanjaroi. Asumna sanahanbina hairabada Thokjawna sanahanbigi masunupa Yuhenbu puraga Thokjawna lairiba lamdam aduda chatkirami. Thokjaw araiba misak nati maiba ama oibagi laiwatinwa amadi mahi mantra jaduna chingba loina hairaba misakni. Madudasu natana langi mahaidasu athoiba lanmi amadagi tadi. Tasengna hairabada laiga pangkhak oiraba misakni Thokjaw.
ꯊꯣꯛꯆꯥꯎꯅ ꯃꯥꯒꯤ ꯍꯩꯖꯔꯤꯕ ꯂꯥꯟꯒꯤ ꯃꯍꯩꯁꯤꯡꯗꯣ ꯌꯨꯍꯦꯟꯗ ꯑꯃꯠꯇ ꯆꯤꯊꯗ ꯂꯣꯏꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯌꯨꯍꯦꯟꯁꯨ ꯇꯥꯛꯄꯒ ꯍꯩꯕꯒ ꯍꯩꯕꯅ ꯍꯥꯟꯕ ꯃꯍꯩꯔꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯅ ꯑꯇꯦꯟꯕ ꯃꯇꯝꯗ ꯂꯥꯟꯒꯤ ꯃꯍꯩ ꯂꯣꯏꯅ ꯍꯩꯈ꯭ꯔꯦ꯫ ꯈꯨꯠꯂꯥꯏ ꯈꯨꯗꯤꯡ ꯁꯤꯖꯤꯟꯅꯕꯗ ꯈꯨꯠꯂꯣꯏꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯊꯣꯛꯆꯥꯎꯗꯣ ꯈꯔ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯌꯨꯍꯦꯟ ꯈꯛꯇ ꯂꯩꯔꯝꯃꯤ꯫ ꯌꯨꯍꯦꯟꯅ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯆꯥꯔꯕ ꯃꯇꯨꯡ ꯑꯣꯖꯥ ꯊꯣꯛꯆꯥꯎꯅ ꯇꯝꯕꯤꯔꯝꯕ ꯂꯥꯟꯒꯤ ꯃꯍꯩꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯑꯣꯔꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯗꯣ ꯈꯪꯆꯣꯡ ꯆꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯌꯨꯍꯦꯟ ꯈꯨꯠꯂꯥꯏ ꯑꯣꯔꯥꯏꯔꯝꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯄꯥꯝꯕꯣꯝ ꯆꯣꯡꯂꯤꯕ ꯖꯒꯥ ꯑꯗꯣ ꯃꯈꯨꯠ ꯅꯥꯝꯃ ꯍꯥꯏꯔꯞ ꯊꯦꯡꯂꯒ ꯆꯨꯞꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯑꯩꯒꯤ ꯑꯣꯖꯥꯅ ꯑꯕꯣꯛꯀꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇꯁꯨ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯖꯥꯠꯂꯥ? ꯑꯁꯨꯝ ꯈꯟꯅ ꯈꯟꯅ ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ꯫ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯨꯍꯦꯟꯗꯣ ꯃꯇꯣꯝꯇ ꯂꯩꯕꯒꯤ ꯍꯧꯅꯕꯤ ꯌꯨꯝꯒꯤ ꯊꯥꯎꯃꯩꯁꯤꯡ ꯊꯥꯡꯒꯠꯂꯛꯂꯝꯃꯤ꯫ ꯀꯥ ꯈꯨꯗꯤꯡ ꯃꯩ ꯊꯥꯜꯂꯤ, ꯑꯗꯨꯕꯨ ꯀꯥ ꯑꯃꯗꯤ ꯃꯥ ꯆꯪꯕ ꯉꯝꯗ꯭ꯔꯤ꯫ ꯅꯍꯥꯟꯈꯩ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯣ ꯑꯣꯖꯥ ꯊꯣꯛꯆꯥꯎꯅ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯃꯝꯁꯤꯜꯂꯛꯄ ꯈꯨꯗꯤꯡ ꯀꯥ ꯑꯗꯨꯒꯤ ꯁꯣ ꯍꯥꯡꯗꯨꯅ ꯊꯣꯛꯆꯥꯎ ꯃꯁꯥꯅ ꯑꯗꯨꯃꯛ ꯃꯩ ꯊꯥꯟꯖꯕꯅꯤ꯫ ꯉꯁꯤꯗꯤ ꯊꯣꯛꯆꯥꯎ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯩ ꯌꯨꯍꯦꯟꯅ ꯊꯥꯟꯕ ꯇꯥꯔꯝꯃꯤ꯫ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯌꯨꯍꯦꯟꯗꯣ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯁꯣ ꯍꯥꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯊꯧꯗꯣꯛꯁꯤꯡ ꯃꯥꯒꯤ ꯃꯃꯤꯠꯅ ꯎꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯃꯗꯤ ꯂꯩꯃꯥꯏꯒꯤ ꯁꯔꯨꯛꯇ ꯃꯨꯁꯤꯟ ꯃꯨꯅ ꯃꯤꯑꯣꯏꯕꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯍꯦꯟꯅ ꯉꯛꯂꯤꯕꯅ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯃꯥ ꯈꯛꯇꯅꯤ꯫ ꯀꯅꯥꯒꯤ ꯃꯃꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯨꯝ ꯌꯦꯡꯁꯤꯜꯂꯤꯕ ꯃꯈꯩ ꯍꯦꯟꯅ ꯑꯀꯤꯕ ꯄꯣꯛꯂꯗꯨꯅ ꯌꯨꯍꯦꯟ ꯊꯥꯎꯃꯩ ꯑꯗꯨ ꯊꯝꯂꯝꯂꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯆꯥꯎ ꯂꯥꯛꯂꯦ꯫ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯅ ꯎꯏ꯫ ꯌꯨꯍꯦꯟ ꯃꯥꯅ ꯋꯥꯈꯜꯗ ꯆꯤꯡꯅꯈꯤꯕꯁꯤꯡꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯗ꯭ꯔꯥ ꯈꯟ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯌꯨꯍꯦꯟꯅ, ꯑꯣꯖꯥ, ꯑꯩꯒꯤ ꯈꯨꯡꯒꯪꯗ ꯆꯠꯄꯤꯕ꯭ꯔꯥ? ꯑꯕꯣꯛꯀꯤ ꯀꯔꯤ ꯄꯥꯎ ꯇꯥꯔꯛꯏ? ꯅꯆꯥ ꯑꯩꯉꯣꯟꯗ ꯇꯝꯕꯤꯌꯨꯗꯣ꯫ ꯊꯣꯛꯆꯥꯎ ꯅꯤꯡꯉꯝꯗꯅ ꯈꯨꯝꯃꯤ, ꯅꯨꯔꯥꯈꯣꯡ ꯂꯝꯗꯝ ꯐꯤꯕꯝ ꯑꯃ ꯇꯧꯍꯧꯔꯦ꯫ ꯃꯐꯝꯗꯨꯗ ꯑꯍꯤꯡꯕ ꯖꯤꯕ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ꯫ ꯅꯪꯒꯤ ꯑꯕꯣꯛ ꯅꯨꯡꯁꯤꯕꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯍꯧꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯈ꯭ꯔꯦ꯫ ꯂꯩꯀꯪꯂꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯀꯪꯂꯕ ꯂꯩꯀꯪꯂꯥ ꯑꯣꯏꯍꯧꯔꯦ ꯅꯨꯔꯥꯈꯣꯡ꯫ ꯌꯨꯍꯦꯟ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯑꯕꯣꯛꯀ ꯂꯣꯏꯅꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯅꯨꯔꯥꯈꯣꯡ ꯂꯝꯗꯝꯒꯤ ꯈꯨꯟꯖꯥ ꯈꯨꯗꯤꯡ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯈ꯭ꯔꯦ ꯍꯥꯏꯕ? ꯑꯣ, ꯐꯠꯇꯦꯗꯀꯣ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯅꯪꯁꯦ! ꯅꯪꯒꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ ꯅꯨꯡꯁꯤꯔꯕꯤ ꯅꯨꯔꯥꯈꯣꯡ ꯂꯝꯗꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯄꯤꯔꯤꯕ? ꯑꯩ ꯈꯛꯇ ꯉꯥꯏꯍꯧꯔꯕꯀꯣ ꯅꯨꯔꯥꯈꯣꯡ ꯂꯝꯗꯝꯒꯤ ꯑꯁꯦꯡꯕ ꯏ꯫ ꯑꯁꯨꯝꯅ ꯌꯨꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯑꯗꯨ ꯎꯔꯒ ꯊꯣꯛꯆꯥꯎ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯥꯁꯨ ꯉꯛꯂꯤꯕꯅꯤ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤ ꯅꯨꯔꯥꯈꯣꯡ ꯂꯝꯗꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯎꯃꯪ ꯈꯨꯗꯤꯡ ꯂꯣꯏꯅ ꯀꯪꯂꯤꯕ ꯑꯃꯗꯤ ꯂꯩꯀꯪꯂꯥꯒꯤ ꯃꯁꯛ ꯑꯣꯏꯔꯛꯇꯨꯅ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯈꯨꯗꯤꯡ ꯆꯥꯅ ꯊꯛꯅꯕ ꯐꯪꯗꯕꯗꯒꯤ ꯀꯪꯗꯨꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯅ꯫ ꯌꯨꯍꯦꯟꯅ ꯀꯞꯂꯤꯕ ꯑꯗꯣ ꯅꯤꯡꯉꯝꯗ ꯌꯦꯡꯖꯗꯨꯅ ꯑꯣꯖꯥ ꯊꯣꯛꯆꯥꯎ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯅꯨꯔꯥꯈꯣꯡ ꯂꯝꯗꯝ ꯑꯁꯤꯅ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤ ꯑꯩ ꯄꯥꯎꯈꯨꯝ ꯐꯪꯗꯕ ꯌꯥꯗꯦ꯫ ꯑꯩ ꯄꯥꯎꯈꯨꯝ ꯐꯪꯅꯕ ꯊꯤꯈꯤꯅꯤ꯫ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤ, ꯀꯔꯝꯕ ꯈꯨꯠꯁꯦꯝ ꯆꯪꯕꯒꯤ ꯅꯨꯔꯥꯈꯣꯡ ꯂꯝꯗꯝꯕꯨ ꯂꯩꯀꯪꯂꯥ ꯑꯣꯏꯍꯟꯈꯤꯕ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯇꯨꯝꯅ ꯍꯥꯠꯈꯤꯕ? ꯑꯩ ꯄꯥꯎꯈꯨꯝ ꯐꯪꯅꯕ ꯊꯤꯒꯅꯤ꯫ ꯑꯩꯅ ꯄꯥꯎꯈꯨꯝ ꯐꯪꯂꯕ ꯃꯤꯀꯨꯞꯇ ꯅꯨꯔꯥꯈꯣꯡ ꯂꯝꯗꯝꯒꯤ ꯑꯁꯦꯡꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯏ ꯑꯣꯏꯔꯤꯕ ꯌꯨꯍꯦꯟꯗ ꯄꯥꯎꯈꯣꯡ ꯑꯗꯣ ꯐꯣꯡꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯊꯣꯛꯆꯥꯎꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯔꯝꯃꯤ ꯑꯃꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯨꯔꯥꯈꯣꯡ ꯂꯝꯗꯝꯗ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯣꯛꯆꯥꯎꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯤꯡꯍꯟꯅꯗ ꯅꯨꯔꯥꯈꯣꯡ ꯂꯝꯗꯝꯗ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯊꯤꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒꯤ ꯍꯣꯠꯅꯖꯃꯟ ꯐꯪꯂꯦ꯫ ꯄꯥꯎꯈꯣꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯥꯅ ꯈꯪꯕ ꯉꯝꯂꯦ꯫ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯗꯣ ꯌꯨꯍꯦꯟꯗ ꯈꯪꯍꯟꯕ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯊꯣꯛꯆꯥꯎꯅ ꯌꯨꯍꯦꯟꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯄꯥꯒꯤ ꯌꯨꯍꯦꯟ, ꯉꯁꯤꯗꯤ ꯏꯄꯥꯅ ꯃꯇꯝ ꯁꯥꯡꯅ ꯅꯤꯡꯖꯔꯛꯄ ꯑꯃ ꯊꯨꯡꯂꯦ꯫ ꯏꯄꯥꯒꯤ ꯃꯍꯩ ꯑꯃꯗꯤ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯂꯦ꯫ ꯌꯨꯍꯦꯟꯅ, ꯏꯄꯥꯒꯤ ꯍꯔꯥꯎꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯆꯥꯁꯨ ꯁꯔꯨꯛ ꯌꯥꯖꯒꯦ꯫ ꯅꯆꯥ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯇꯝꯅꯤꯡꯕ ꯈꯨꯗꯤꯡ ꯑꯃꯠꯇ ꯆꯤꯊꯗ ꯂꯣꯏꯅ ꯍꯥꯏꯕꯤꯔꯣ꯫ ꯊꯣꯛꯆꯥꯎꯅ,
Ipa wahayge munna taro. Nongma nangna nangi abuk amadi nungsirabi Nurakong lamdam adugi khunjasing loina asibagi khayata takhre pau tabada nangna thamoi sokna kapkhibado ubada ipana wakhalda khanki madudi aina hinglingai kari kamdauna Nurakong lamdam asibu lekangla oihankiba amadi khunja khuding asibagi khayata tahankiba haiba paukhum asigi paukhum phangnabu hotnagani haina ngasidi paukhum ado ipana khangba ngamle Yohena naza ingonda takpiro oja ai khangningbana langtaknari Nurakong lamdamda thokliba laibak thiba thodok mayam ase karina kamdawna ohelakpano haibado nacha ai yamna khangningle thokjauna aina soidana haigani Nurakong lamdam ase thaina mamangai matamdagi hauna phatraba lai tinmu laimu amadi hingja yaitamba singi sanafam tungnafam oirami Nurakong lamdamgi akoibada leiriba umang wamang singduna makhoigi mayum oirami matamgi matung inna atai leibak singdagi lanjelakpa amadi loi tharakpa miyoi singna Nurakong lamdam aduda saidang pham lauduna leirami ahanbadadi miyoi masing yamna taramde aduna tinmu laimu amadi phattaba lai singna ngamna palami makhoina tawningbata tawrami adubu asum kuisilakpagi matung inna Nurakong lamdam aduda miyoi masing yam khalaki matam adudadi phatraba lai sing amadi tinmu laimu sing taibang miyoi ba aikhoida akanba awa chaithing piba ngamkhide amadi makhoina phongna taibang miyoi bada lansingna bangamkhide hena sauraba phatraba lai sing amadi tinmu laimu sing amam athengi tanja lauduna makhoina thengna ba miyoi singbu hatpa horaki makhoigi makhutta laikhidraba taibang miyoi ba singi thawai adusu makhoina phatraba thawai onduna lairamlenda yoba ngamhande miramlenda laihanduna makhoigi marakta tilhali hairiba lairamlenda yoba ngamdaba thawai sing adusu phattaba thawai oiraktuna taibang miyoi bada aki akhang ayet apan kaya piraki aduga amaromda tinmu laimu amadi phatraba lai singna mi masing yamna hatpa ngamkhide maram aduna Nurakong lamdam adugi akoibada leiriba umang singdugi uwa amadi jiba panba khuding makhoina amuk mantra sonduna loina hatoklami masi mamangaidagi hauna makhoina tawraga laklaba phatraba lichat ngaktani thokliba thodok asigi paukhum loina khangba ngamlabanina aikhoina thabak tawba lairagani Yohena nasa aina kari tawba yagani takpiyu oza thokjauna nangna tawgadaba nathau ani le mase pangthokpa ngamlabadi nangse ngasigi malem asina laiga pangkhakni haina soidana khangnagani amadi araiba thabakni adubu atopa thabak adudi khara luna thokani Yohena haibi oza aina ngamba oirabadi soidana tawjagi thokjauna taibang miyoi bai khoida aki akhang piriba phatraba thawai sing aduna masing helaklabadi miyoi bai khoi malem asida leiba ngamloi aduna phatraba thawai singdo lairamlenda yohanba haibase nangina thawni aina mantra ama takani mantra adugi matengna nangna phatraba thawai sing adubu nangi namitna sangsang uba ngamgani matang aduda nangna ta ama paiduna thawai sing adubu manghangadabani Yohena ozagi mantra do sinabiro nasada naya thangtabu injaragi asumna thokjauna phatraba thawai mitna ubangam bagi mantra ado Yohenda takpire aduga ta amasu mangonda sinarami thokjauna aina nangonda piriba ta ase asamba ta nate laigi sakti phanglaba tani ta sina phatraba thawai sing adubu hatoklo aduga makhoibu lairamleng ubangam hallu Yohena oza thabak asidi aini irai laina pangthokpa ngamjarani atopa thabak amaduna kari oirabano oza thokjauna hauzik Nurakong lamdam aduna lekang la oiribado kari kamdauna amuk hanna taibang miyoiba amadi atai jiba singna leiba yahangani uwa sing amuk hanna hingat hangani haibadi ai khangdre adubu Nurakong lamdambu amuk hanna miyoiba khundahan ba haibase nangi nathau oigadabani Yohena ozagi nayathang kokthakta hapjage thabak khuding mai pakpa oijage asumna numit adudagi hauna Yohensu
ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯃꯝ ꯑꯊꯦꯡꯗ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯋꯥꯔꯛ ꯎꯔꯛ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯊꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯦꯡꯅꯕ ꯃꯐꯝꯗ ꯃꯈꯣꯏꯕꯨ ꯃꯥꯒꯤ ꯇꯥ ꯑꯗꯨꯅ ꯊꯤꯜꯂꯒ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯃꯤꯔꯝꯂꯦꯟꯗꯒꯤ ꯃꯥꯡꯈ꯭ꯔꯕ ꯊꯋꯥꯏ ꯑꯗꯣ ꯂꯩꯔꯝꯂꯦꯟ ꯌꯧꯈꯤ꯫ ꯂꯩꯔꯝꯂꯦꯟ ꯌꯧꯔꯕ ꯊꯋꯥꯏꯁꯤꯡꯗꯨꯅ ꯌꯨꯍꯦꯟꯗ ꯊꯧꯖꯥꯜꯁꯨ ꯄꯤꯅꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯐꯠꯇ꯭ꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯊꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯇꯨꯡꯅꯐꯝ ꯑꯣꯏꯔꯤꯕ ꯂꯩꯔꯝꯂꯦꯟ ꯑꯗꯨꯗ ꯆꯠꯇꯤ ꯆꯠꯅꯤꯡ ꯆꯠꯄꯗꯤ ꯐꯪꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡꯕꯨ ꯑꯊꯧꯕ ꯅꯪꯅ ꯂꯩꯔꯝꯂꯦꯟ ꯌꯧꯍꯟꯕꯤꯔꯤ꯫ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯇꯝ ꯁꯥꯡꯅ ꯋꯥꯅ ꯃꯤꯔꯝꯂꯦꯟꯗ ꯂꯩꯔꯛꯂꯕ ꯑꯁꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯂꯩꯔꯝꯂꯦꯟ ꯌꯧꯈꯤꯔꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯍꯦꯟꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡꯗꯨꯕꯨ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯑꯣꯖꯥ ꯊꯣꯛꯆꯥꯎꯒꯤ ꯃꯌꯨꯝꯗ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯂꯕꯁꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯑꯍꯣꯏꯅꯗꯨꯝ ꯃꯥꯅ ꯑꯣꯏꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯝꯂꯦꯟ ꯌꯧꯍꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯌꯨꯍꯦꯟꯅ ꯊꯦꯡꯅ ꯃꯥꯒꯤ ꯑꯣꯖꯥ ꯊꯣꯛꯆꯥꯎꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯑꯣꯖꯥ ꯊꯣꯛꯆꯥꯎꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯣ ꯂꯣꯟꯁꯤꯟꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯌꯨꯍꯦꯟꯁꯨ ꯍꯥꯏꯔꯞ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡꯖꯤꯟ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯄꯤ ꯑꯗꯨꯒ ꯆꯦꯞꯊꯗꯨꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯑꯍꯥꯟꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯃꯤꯁꯤꯡꯗꯣ ꯌꯥꯝꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯃꯤꯁꯤꯡꯗꯣ ꯃꯁꯤꯡ 1-2 ꯈꯛꯇ ꯉꯥꯏꯔꯝꯂꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗ ꯍꯧꯔꯦꯟ ꯃꯥꯒꯤ ꯑꯣꯖꯥꯗ ꯐꯖꯅ ꯍꯪꯂꯒꯦ ꯈꯜꯂꯗꯨꯅ ꯌꯨꯍꯦꯟ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯨꯍꯦꯟꯅ ꯃꯥꯒꯤ ꯈꯪꯅꯤꯡꯂꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯑꯣꯖꯥ ꯊꯣꯛꯆꯥꯎꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ: ꯑꯣꯖꯥꯅ ꯅꯨꯡꯇꯤꯒꯤ ꯁꯣ ꯂꯣꯟꯕ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯃꯤꯁꯤꯡ ꯑꯗꯨꯗ ꯈꯣꯏꯔꯝꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯊꯥꯏꯅ ꯑꯩꯅ ꯎꯈꯤꯕ ꯃꯇꯝꯗꯗꯤ ꯃꯃꯤꯁꯤꯡꯗꯣ ꯌꯥꯝꯅ ꯌꯥꯝꯈꯤꯕꯒꯨꯝ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯤꯡ ꯌꯥꯝꯅ ꯍꯟꯊꯔꯝꯂꯦ꯫ ꯃꯁꯤꯅ ꯀꯝꯗꯧꯔꯤꯅꯣ? ꯊꯣꯛꯆꯥꯎꯅ ꯈꯨꯝꯃꯤ: ꯑꯩꯅ ꯃꯃꯤꯁꯤꯡ ꯑꯗꯨꯗ ꯈꯨꯔꯨꯝꯂꯤꯕ ꯑꯗꯨꯗꯤ ꯀꯥ ꯍꯦꯟꯅ ꯂꯨꯕ ꯃꯔꯝ ꯂꯩꯇꯦꯗ꯫ ꯃꯃꯤꯁꯤꯡꯗꯣ ꯅꯪꯅ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯃꯤ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯑꯩꯅ ꯈꯨꯔꯝꯕꯅꯤ꯫ ꯌꯨꯍꯦꯟꯅ: ꯑꯩꯁꯨ ꯑꯣꯖꯥꯅ ꯈꯨꯔꯨꯝꯕ ꯑꯗꯨ ꯎꯔꯒ ꯑꯗꯨꯃꯛ ꯈꯨꯔꯨꯝꯖꯒꯦ꯫ ꯑꯀꯥꯏꯕ ꯂꯩꯔꯣꯏꯗ꯭ꯔꯥ? ꯊꯣꯛꯆꯥꯎꯅ: ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ꯫ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯒꯅꯦ ꯌꯨꯍꯦꯟ, ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯤꯁꯤꯡꯗꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯞꯅ ꯃꯥꯡꯈꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯃꯤꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯕ ꯃꯇꯝꯗ ꯀꯥ ꯃꯅꯨꯡ ꯑꯗꯨꯅ ꯏꯍꯥꯡ ꯍꯥꯡꯍꯧꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯃꯥꯏꯕ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯃꯥꯏꯕ ꯑꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯃꯥꯏꯕꯗꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤꯒꯤ ꯑꯣꯏꯕ ꯏꯍꯨꯜ ꯑꯃꯠꯇ ꯐꯥꯎꯕ ꯌꯥꯗꯦ꯫ ꯅꯤꯡꯉꯝꯗꯕ ꯄꯣꯛꯄ ꯌꯥꯗꯦ꯫ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯠꯇ ꯊꯝꯕ ꯌꯥꯗꯦ꯫ ꯌꯥꯝꯅ ꯄꯦꯟꯊꯣꯛꯄ ꯍꯩꯇꯕ ꯌꯥꯗꯦ꯫ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯄꯣꯠꯁꯛ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯍꯤꯔꯝ ꯑꯃꯗ ꯏꯈꯧ ꯂꯥꯡꯕ ꯄꯣꯛꯄ ꯌꯥꯗꯦ꯫ ꯃꯁꯤ ꯂꯥꯏꯒꯤ ꯁꯣꯏꯐꯗ꯭ꯔꯕ ꯋꯥꯌꯦꯜꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯊꯣꯏꯕ ꯃꯥꯏꯕ ꯑꯗꯨꯅ ꯊꯃꯣꯏꯗ ꯏꯈꯧ ꯂꯥꯡꯕ ꯄꯣꯛꯂꯕ, ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯔꯕ, ꯃꯤꯅꯨꯡꯁꯤꯒꯤ ꯑꯣꯏꯕ ꯏꯍꯨꯜ ꯄꯣꯛꯂꯕꯗꯤ ꯍꯌꯦꯡ ꯃꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯝꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯃ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯑꯌꯦꯠ ꯑꯄꯟ ꯑꯃꯗꯤ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯃꯥꯏꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯩꯅ ꯈꯟꯕꯗ ꯑꯩꯁꯦ ꯑꯊꯣꯏꯕ ꯃꯥꯏꯕ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯁꯣ ꯂꯣꯟꯁꯤꯟꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯃꯤꯁꯤꯡꯗꯣ ꯇꯞꯅ ꯃꯥꯡꯈꯤꯕ ꯀꯨꯏꯔꯦ꯫ ꯈꯔ ꯂꯩꯔꯕꯗꯤ ꯂꯣꯏꯅ ꯃꯥꯡꯈꯤꯗꯨꯅ ꯑꯩꯁꯦ ꯑꯊꯣꯏꯕ ꯃꯥꯏꯕ ꯑꯣꯏꯍꯧꯔꯒꯅꯤꯗꯣ꯫ ꯌꯨꯍꯦꯟꯅ: ꯑꯊꯣꯏꯕ ꯃꯥꯏꯕ ꯑꯃꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯃꯗꯤ ꯃꯊꯧꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ꯫ ꯊꯣꯛꯆꯥꯎꯅ: ꯑꯊꯣꯏꯕ ꯃꯥꯏꯕ ꯑꯃꯒꯤ ꯃꯊꯧꯗꯤ ꯃꯥꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯀꯟꯕꯤꯕ ꯑꯁꯤꯅꯤ꯫ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯨꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯐꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯃꯥꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯈꯩ ꯃꯥꯕꯨ ꯃꯌꯥꯝꯅ ꯏꯁꯣꯔꯒꯨꯝꯅ ꯊꯥꯛ ꯋꯥꯡꯅ ꯊꯝꯒꯅꯤ꯫ ꯑꯣꯖꯥ ꯊꯣꯛꯆꯥꯎꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯌꯨꯍꯦꯟꯗ ꯑꯅꯧꯕ ꯑꯁꯥ ꯑꯃ ꯄꯤꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯕꯣꯛꯅ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯁꯥꯒꯩ ꯑꯗꯨꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯖꯠ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕ ꯄꯥꯝꯃꯤ꯫ ꯌꯨꯍꯦꯟ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ: ꯑꯩ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯊꯣꯏꯕ ꯃꯥꯏꯕ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯑꯩꯅ ꯑꯊꯣꯏꯕ ꯃꯥꯏꯕ ꯑꯃ ꯑꯣꯏꯔꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯑꯐꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ
ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯖꯠ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯨꯛ ꯍꯟꯅ ꯅꯧꯍꯧꯅꯅ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯌꯣꯍꯦꯟꯗꯣ ꯑꯊꯣꯏꯕ ꯃꯥꯏꯕ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯌꯣꯍꯦꯟꯗꯣ ꯃꯥꯒꯤ ꯑꯣꯖꯥ ꯊꯣꯛꯆꯥꯎꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯊꯣꯔꯛꯇꯨꯅ ꯅꯨꯔꯥꯈꯣꯡ ꯂꯝꯗꯝꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯗꯨꯒ ꯂꯣꯟꯅꯕ ꯖꯒꯥ ꯑꯗꯨꯗ ꯃꯇꯣꯝꯇ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯑꯣꯖꯥ ꯊꯣꯛꯆꯥꯎꯅ ꯇꯥꯛꯄꯤꯔꯛꯄ ꯃꯟꯇ꯭ꯔ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯃꯈꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯑꯇꯣꯞꯄ ꯁꯤꯕ ꯀꯨꯏꯗ꯭ꯔꯤꯕ ꯊꯋꯥꯏꯁꯤꯡꯗꯨꯗ ꯑꯣꯠꯄ ꯅꯩꯕꯒꯤ ꯃꯑꯣꯡ ꯈꯔ ꯌꯣꯍꯦꯟꯒꯤ ꯃꯃꯤꯠꯇ ꯎꯔꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ "ꯑꯩꯒꯤ ꯏꯁꯨꯅꯨꯄꯥ ꯌꯣꯍꯦꯟ ꯎꯕ꯭ꯔꯥ ꯍꯥꯏꯌꯨ ꯅꯈꯣꯏ"꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯌꯣꯍꯦꯟꯒꯤ ꯅꯨꯡꯁꯤꯔꯕꯤ ꯃꯕꯣꯛ ꯑꯗꯨꯒꯤ ꯊꯋꯥꯏꯅꯤ꯫ ꯃꯕꯣꯛ ꯁꯅꯥꯍꯟꯕꯤ ꯑꯗꯨꯁꯨ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡꯅ ꯍꯥꯠꯄꯗꯒꯤ ꯁꯤꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯕꯣꯛꯀꯤ ꯊꯋꯥꯏꯅ ꯂꯩꯔꯝꯂꯦꯟ ꯌꯧꯕ ꯉꯝꯗꯅ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯕꯣꯛ ꯁꯅꯥꯍꯟꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯝꯃꯤ, "ꯏꯁꯨ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯀꯤꯒꯟꯕꯅꯤ꯫ ꯑꯕꯣꯛꯅ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ꯫ ꯑꯩꯒꯤ ꯅꯥꯛꯇ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯌꯣꯍꯦꯟ"꯫ ꯃꯕꯣꯛ ꯁꯅꯥꯍꯟꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯎꯕꯗ ꯌꯣꯍꯦꯟ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ "ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯅ ꯉꯥꯏꯅ ꯑꯕꯣꯛꯇꯤ ꯑꯗꯨꯃꯛ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯕꯣꯛꯄꯨ ꯑꯩꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯃꯁꯥꯗ ꯅꯤꯡꯉꯝꯗꯕꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯕꯣꯛ ꯅꯨꯡꯁꯤꯕꯤ ꯑꯗꯨꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕ ꯃꯁꯨ ꯅꯨꯄꯥ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯁꯣꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯣꯜꯂꯕ ꯑꯗꯨ ꯐꯥꯎꯕ ꯃꯕꯣꯛꯅ ꯃꯥꯕꯨ ꯁꯣꯜꯂꯤꯕ ꯑꯗꯨꯁꯨ꯫ ꯃꯕꯣꯛ ꯁꯅꯥꯍꯟꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯁꯨ ꯅꯨꯄꯥ ꯎꯕ ꯐꯪꯗ꯭ꯔꯕ ꯃꯁꯨ ꯅꯨꯄꯥꯕꯨ ꯎꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯝꯃꯤ꯫ ꯇꯥꯏꯅꯐꯝ ꯈꯪꯗꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯈꯔ ꯁꯣꯟꯕ ꯊꯋꯥꯏ ꯑꯃꯗ ꯇꯥꯏꯅꯈꯤ꯫ ꯃꯕꯣꯛ ꯁꯅꯥꯍꯟꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯁꯣꯟꯕ ꯊꯋꯥꯏ ꯑꯗꯨꯗ ꯆꯣꯡꯁꯤꯟꯗꯨꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯣꯖꯥ ꯊꯣꯛꯆꯥꯎꯁꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯌꯣꯍꯦꯟꯒꯤ ꯃꯅꯥꯛꯇ ꯐꯠ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯌꯣꯍꯦꯟꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯥ ꯑꯗꯨ ꯃꯨꯟꯗꯨꯅ ꯄꯥꯏꯈꯤ꯫ ꯑꯗꯨꯒ ꯃꯕꯣꯛ ꯁꯅꯥꯍꯟꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯇꯝꯅ ꯂꯪꯈꯤ꯫ ꯇꯥ ꯑꯗꯨꯅ ꯃꯕꯣꯛ ꯁꯅꯥꯍꯟꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯗ ꯐꯥꯎꯔꯦꯡ ꯂꯦꯡꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯕꯣꯛ ꯁꯅꯥꯍꯟꯕꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯉꯣꯟꯗ ꯇꯥꯅ ꯂꯪꯂꯛꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯦ ꯊꯣꯛꯆꯥꯎ ꯑꯃꯗꯤ ꯃꯁꯨ ꯅꯨꯄꯥ ꯌꯣꯍꯦꯟ꯫ ꯍꯧꯖꯤꯛꯇꯗ ꯃꯕꯣꯛ ꯁꯅꯥꯍꯟꯕꯤꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯎꯅꯤꯡꯅ ꯂꯩꯔꯝꯕ ꯃꯁꯨ ꯅꯨꯄꯥ ꯌꯣꯍꯦꯟꯒꯤ ꯁꯛꯇꯝ ꯍꯧꯖꯤꯛꯇꯤ ꯎꯕ ꯐꯪꯖꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯕ ꯄꯣꯛꯂꯤ꯫ ꯑꯕꯣꯛ ꯁꯅꯥꯍꯟꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯕꯣꯛꯀꯤ ꯌꯣꯍꯦꯟ, ꯑꯕꯣꯛꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯏꯁꯨꯕꯨ ꯉꯥꯏꯖꯕ, ꯉꯁꯤꯗꯤ ꯏꯁꯨꯒꯤ ꯃꯥꯏꯊꯣꯡ ꯎꯕ ꯐꯪꯖꯔꯦ꯫ ꯀꯌꯥꯗ ꯄꯦꯟꯖꯔꯕ ꯑꯩꯍꯥꯛꯁꯦ"꯫ ꯌꯣꯍꯦꯟꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯃꯕꯣꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯈꯤ꯫ ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ ꯃꯅꯤꯡ ꯑꯣꯟꯗꯨꯅ ꯑꯇꯤꯌꯥꯊꯛꯇ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯃꯥꯒꯤ ꯑꯕꯣꯛꯀꯤ ꯃꯃꯤ ꯑꯃ ꯐꯥꯎꯕ ꯂꯩꯍꯧꯗ꯭ꯔꯦ꯫ ꯊꯣꯛꯆꯥꯎꯗꯣ ꯆꯠꯇꯨꯅ ꯉꯁꯥꯏ ꯃꯥꯅ ꯂꯪꯈꯤꯕ ꯇꯥ ꯑꯗꯣ ꯑꯃꯨꯛ ꯈꯨꯜꯂꯝꯃꯤ꯫ ꯌꯣꯍꯦꯟ ꯀꯞꯇꯨꯅ ꯂꯦꯞꯂꯤ꯫ ꯃꯥꯒꯤ ꯑꯕꯣꯛꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯃ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ "ꯑꯕꯣꯛꯀꯤ ꯌꯣꯍꯦꯟ, ꯁꯤꯒꯅꯤ ꯍꯥꯏꯕꯒꯤ ꯅꯪꯅ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯑꯁꯤꯕꯒꯤ ꯂꯃꯟ ꯇꯣꯜꯂꯤꯕꯅꯤ꯫ ꯑꯔꯣꯏꯕ ꯅꯥꯏꯕ ꯈꯣꯡꯆꯠꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯄꯨꯟꯁꯤ ꯑꯅꯤ ꯄꯨꯟꯁꯤꯟꯅꯧ ꯁꯨꯡꯌꯥ ꯌꯥꯔꯣꯏꯌꯦ꯫ ꯂꯥꯞꯅꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯗꯕꯅꯤ"꯫ ꯃꯥꯒꯤ ꯃꯕꯣꯛ ꯅꯨꯡꯁꯤꯕꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯀꯌꯥꯗ ꯆꯨꯝꯂꯕ! ꯐꯅ ꯅꯨꯡꯁꯤꯅꯕ, ꯅꯛꯅꯅ ꯂꯣꯏꯅꯕ ꯑꯣꯏꯔꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯊꯋꯥꯏ ꯑꯅꯤꯗꯤ ꯄꯨꯟꯁꯤꯟꯅꯧ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ಲಾಪ್ನಬ ಹಾಯ್ಬಸಿನ ಅದುಮಕ್ ಪೋಲೋಯ್ ಒಯ್ಕಿಗನಿ ಹೌಜಿತಿ ಯೋಹೆನ್ ಮತ್ತೊಂತ ꯉꯥꯏꯍꯧꯔꯦ ನೌ ಯಾವ್ದಬ ಹಿ ಅಮದ ತೋಂದುನ ಪಾಕ್ಲಬ ಇಪಾಕ್ ಅಮಗೆ ಇಯಾಯ್ದ ಲೈರಿ ಮಾಗಿ ಪಂಥುಂಬಂ ಕದಾಯ್ದನೋ ಕರೋಮ್ದ ಚಟ್ಲಗ ಕರಿ ತಾಗನಿ ಖಂಗ್ಬಸು ನಟ್ರಿ ಅದುಮ್ನ ಯೋಹೆನ್ನ ಕಪ್ತುನ ಲೈರಿngೈ ಮಾಗಿ ಓಜಾ ಥೋಕ್ಚಾವ್ನ ಅಸುಮ್ನ ಹೈರಕ್ಲಮಿ ಯೋಹೆನ್ ಅಥೋಯ್ಬ ಮಾಯ್ಬ ಅಮ ಒಯ್ಗೆ ಹೈರಬದಿ ಥಮೋಯ್ದ ಮಿನುಂಗ್ಸಿ ಖೌರಾಂಗ್ಬ ಅಪೇನ್ ಪೇನ್ದ ಅಮತ್ತ ಫಾವ್ಬ ಯಾದೆ ಹೈಬ ನಟ್ರ ಅಸುಮ್ನ ಯೋಹೆನ್ನ ಕರಿಗುಮ ಮತಮ್ದ ಮಬುಕ್ನಿಂಗ್ ನೌಥರಕ್ಪ ಮಿಕುಪ್ತ ಮಾಗಿ ಓಜಾ ಥೋಕ್ಚಾವ್ನ ವಹೈಸಿಂಗ್ದು ಹೇಕ್ ಹೇಕ್ ಮಂಗೋಂದ ನಿಂಗ್ಸಿಂಗ್ಬಿ ಮತಮ್ದಿ ಹೌಜಿನ್ಖ್ರೆ ಓಜಾ ಥೋಕ್ಚಾವ್ಗಿ ಕಾ ಅದುದ ಲೈರಂಬ ಮಮಿಸಿಂಗ್ದೋ ಲೋಯ್ನ ಮಾಂಗ್ಖ್ರಬ ಮತುಂಗ್ ಓಜಾ ಥೋಕ್ಚಾವ್ನ ಅಥೋಯ್ಬ ಮಾಯ್ಬ ಅಮ ಒಯ್ರಮಿ ಅಥೋಯ್ಬ ಮಾಯ್ಬ ಅಮ ಒಯ್ರಬದಿ ಥಮೋಯ್ದ ಮಿನುಂಗ್ಸಿ ಸೌನಿಂಗ್ಬ ನುಂಗಾಯ್ತಬ ಅವಾಬ ನುಂಗಾಯ್ತಬನ ಚಿಂಗ್ಬ ಇಹುಲ್ ಅಮತ್ತ ಫಾವ್ಬ ಯಾದೆ ಓಜಾ ಥೋಕ್ಚಾವ್ಸು ಖಂಗ್ಜೈ
ꯑꯗꯨꯕꯨ ꯃꯗꯨ ꯈꯪꯅ ꯈꯪꯅ ꯃꯥ ꯏꯍꯨꯜꯁꯤꯡꯗꯣ ꯃꯊꯃꯣꯏꯗ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯂꯥꯏꯒꯤ ꯋꯥꯌꯦꯜꯗ ꯌꯥꯗꯕ ꯊꯕꯛ ꯑꯗꯣ ꯑꯣꯖꯥ ꯊꯣꯛꯆꯥꯎꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯁꯥꯡꯅ ꯇꯥꯏꯕꯪꯗ ꯍꯤꯡꯕ ꯉꯝꯗ꯭ꯔꯤ꯫ ꯑꯣꯖꯥ ꯊꯣꯛꯆꯥꯎ ꯑꯗꯣ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯝꯃꯤ꯫ ꯃꯥ ꯃꯁꯥ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯈꯪꯂꯕ ꯑꯣꯖꯥ ꯊꯣꯛꯆꯥꯎꯅ ꯌꯣꯍꯦꯟꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯌꯣꯍꯦꯟ, ꯅꯪꯒꯤ ꯑꯣꯖꯥꯁꯦ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯒꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯊꯣꯏꯕ ꯃꯥꯏꯕꯒꯤ ꯐꯝꯊꯣꯜ ꯑꯁꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯒꯦ꯫ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯅꯪꯉꯣꯟꯗ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪꯅ ꯍꯌꯦꯡ ꯑꯊꯣꯏꯕ ꯃꯥꯏꯕ ꯑꯃ ꯑꯣꯏꯔꯒ ꯃꯤꯅꯨꯡꯁꯤ, ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ, ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯅꯆꯤꯡꯕ ꯏꯍꯨꯜ ꯑꯃꯠꯇ ꯐꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯌꯣꯍꯦꯟꯅ, "ꯑꯣꯖꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯣꯖꯥ ꯂꯩꯇꯕ ꯃꯐꯝ ꯑꯁꯤꯗ ꯅꯁꯥꯅ ꯀꯝꯗꯧꯅ ꯏꯗꯣꯝ ꯍꯤꯡꯍꯧꯒꯅꯤ?" ꯑꯣꯖꯥ ꯊꯣꯛꯆꯥꯎꯅ, "ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯅꯪꯒꯤ ꯇꯧꯒꯗꯕ ꯅꯊꯧ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯄꯨ꯫ ꯃꯌꯥꯝꯅ ꯁꯛꯅ ꯁꯣꯟꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤꯀꯣ." ꯑꯁꯨꯝꯅ ꯑꯣꯖꯥ ꯊꯣꯛꯆꯥꯎꯅ ꯌꯣꯍꯦꯟꯗ ꯋꯥ ꯀꯌꯥ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯣꯖꯥ ꯊꯣꯛꯆꯥꯎ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯣꯖꯥ ꯊꯣꯛꯆꯥꯎ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯌꯣꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯃꯥꯏꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯛꯈꯤ꯫